Ngarang nungdaran phongkiba pandangi paukchedagi maroiba paw khara khangachiraga miyamna khulo tamjagi class 10 exam ki phal me thagi manungda laukthokani bosem handaktagi grading system chatnaragani complementary ki mahut improvement ontholagani akham Joy Kumar Board of Secondary Education Manipur bosem lawba chahi asigi class 10 examination ki evaluation process hayingdagi hauragani amadi lagliba me thagi manungda phal laukthoknaba sem sare haina bosengge chairman akham Joy Kumar na phongdokhre Bapupurata Laiba Bosang Office the Palmising Unaba Amada Joykuman High Nangaki Education Department na sahi asidagi grading system satnaba hongnaba khangalakpa leire masigi matangda board ki oina su khanaduna hantaki exam asidagi sanaba haina lepnare loina mamangdagi hawna complementary exam haina lairamba adu improvement haina ontholagani complementary examination thagadaba mahiroi amadi exam pass tawraba mahiroi singna su improvement thabayagani Exam pass tawraba singi oinadi subject ahum phawba improvement exam thaba yabagi khodong sabat leiragani haina phongdoki amaramda main exam anungda sport period oina leiriba mairoi singi oina su karingumba national natraga international thaki tournament leibana maram oiraga sarau yaba ngamdaba matamda exam thaba yabagi thaurang leire karigumba mairoi singi maikaidagi individual information break labadi exam sinaba tharong chanaba hauragani haiba wafam chu chairman makhata na phongdoki Lambi semdabagi mayokta khongjang changsingkhre Imphal Kangsu lambi gi iroi semba sarukta leiriba iroi semba luang lei thonga silenga amadi mai leinaba singa thubada semba loisilo haiduna khongjang changsingkhre khongjang aduda lamdeng khunau tawthong khunau apunba nupi lukki president irungbam rani balana phongdokhibada thong yaungna thonga sigi hek makhongdagi mamang amadi maning lambi gi saruksing asi aduki matik phibam phatre Masina maram oiraga area asi phawgina chatliba miyamda khudongchadaba kaya mayoknabada natana accident kaya thokpa leikre lengak yaungna mai leinaba singna thubada lambi asi semgani habagi thajaba pirabadi khongjang asi handokani haiki both thadanaba Imphal East DEO na appeal tawrakli Imphal East district ki oina polling station tare haying April 12 da amu hana both thadanagadoriba asida mai leinaba porter puna mangna thokpiraktuna Isa isagi apama mireta board pibinaba Imphal East DC DEO Kuman Hem Tainana appeal tawrakli tha asigi taraga mapada pangthokhiba ahamba tangaki Lok Sabha Mikhalda pamdaba thokdoksing thokhibana maram oiduna polling station tare asi amu hana board thadanaba Election Commission of India na khangalakibani Imphal East district ki oina hayang amu hana board thadagadaba polling station sing adudi Khura AC gi manung zambak Moirang Campus subject upper primary school gi 3/11 subject A S.A. Bobby Primary School East Wing Khurai Thongam Laikai gi 3/21 Khurai Thongam Laikai Khetri Kau AC gi manung sana leiba Bamoi Kampu Upper Primary School gi 4/43 Baboi Kampu North A Pioneer Academy gi 4/44 Bamoi Kampu North B Erempung High School North Wing gi 4/45 Bamoi Kampu South Wing Erempung High School South Wing gi 4/46 Bamoi Kampu South East Amasu Thongju AC gi manung samba National Chandra School gi 5/31 Khomban Zone 5A ni panba yavadi Imphal East ki oina se Oripo AC gi manungda polling station ahum aduga Kothokjam AC gi polling station amasu hayang amu hanna bot thadanagadabani puna polling station taraga mathoi mikhal hangadabani hayang ayu pung 3 tagi nungthi pung 5 phawa bot thadanagani Larik tamba phangambiyo haina mahiroi singna taksilakli Mahiroi sing mahi tamba phangambiyo mahiroi singi punsi kalu aikhoi larik tamjagi iranga larik tamba phangdana lairibachi athuba matamda school session honbiduna larik tamba phangambiyo haina Bishnupur district Kumbi Kendra gi manungda laiba Netaji Subhash Chandra Bose Awasiya Vidyalaya gi mahiroi singna mai lainaba singi pungning singsilakdi Residential school asida tamliba mahiroi sing amadi mama mapa oiba singna ngasi wongung sadakhongda laiba guardian thongam tongmagi yumda Pangthopa paugi mifam amada school asida class 10 tamlibi mahiroi nupi macha amana phongdorakpada residential school asida class 6 tagi hauna mahi tamlakkibani adubu mamang sahi me ahum dagi thokliba lan asida maram oirega class 9 da tha animuk laik tamba phangkhibadagi ngachi phawba laik tamba phangdana leiri mahiroi singi khambiduna athuba matamda school tamba phangambiyo haiki pami singa unaba aduda saru yakhiba mahiroi singi guardian ti pradina phongdokhibada Sendhok lambi laijadaba laitalaira singi damakta laingang thambiri ba residential school asida icha sing laik tamba phangjabasi yamna harau rambani
Adubu irang asina chahi amamung ichasing mahi tamba phangandana leibasi yamna pende. Mari leinaba ZEO amadi Disney Bisnupurdasu unaduna session haunaba hajakibasu laikre. Session hauragani habagi matam thaduna thajabadi pirakre. Adubu ngasi phawba session hauduna leibasi mama mapa oibesingna pende haiki. Mahana makha taraduna ichasing chahi amaro mahi tamba phangduna leirakpasida. Ichasing mama tare haduna mama mapa koina transfer certificate phawba pibinaba school da hairabasu pibidre. Netaji Subhash Chandra Bose Awasiya Vidyalaya Residential School asi irang asina maram oiraga matam kharagi oina kumbido hongdoktuna thamle haina sutare aduna chaliba tha asigi kuniga nipan phawada mahiro icha singi khambiduna school asi session haundravadi Manipur da laiba mahiro organization ga loina akama khongjang changsilagani haiki Suti Laothokhre hayeng mikal amo hana pangthokkodariba Imphal East ki polling station tare amasung Imphal West ki polling station mari ki manungda laiba private sector ki employing sing lana establishment sing educational institutions sing financial institutions sing motor transport undertaking na chingba punama suti oigane haina deputy level commissioner na Manipur pillar salama thokpa chira amana khangalagli bol hangadaba polling station taramathoi adu Kurai Acida ani critical acida mari Thongjo acida ama Oripo acida ahum amasung Kunthokjam acida amani Kiran amasung Suranjoy thadok haduna khongjang changsingre kokui nupi gi viral sakhiba video gi case ga mai lanina fakhiba Imphal East district Nungprang Maya Lekai dagi namerapang Kiran amadi khul aduna thabak sutuna laiba pukhi hongbam Suranjoy bo athuba matamda thadok piyo haina Nungprang khulda miyamna wakami phamduna khongjang changsingre Khongjang adu Nungprang thongkhong Lairembi Youth Club amadi Marapapi singna sinjuna thongkhong Lairembi Community Hall da chathakibani Khongjang aduga mai lainana Nungprang apuma Marapapi ki secretary Sadokpam Sunita na phongdokhibada viral oikhiba video ga mai lainana kolasidagi fakhiba miyoi ani adu thawdo adu da hakthengna chena banate somnagi mobile phone da video adu yingluba khaktani Malengi miyangna su uraba video asigi dama maran laiba miyoi phabagi mahutta ayengba mi oina phaba asi yaningde haiki amoromda khongjang aduda saru yakhiba Nungprang thongkhong Lairembi Youth Club ki president Angok Tokhuman hai police na phakhiba miyoi ani asi masa masagi imung manung puriba miyoi ngaktani mara laitaba miyoi ani asibo phakhiba asina maram oiraga khulaikai na imung ani asibo yengsinduna lakli adubu chahi chupa mateng pamba ngamloidabagi phibamda lairi Maram asina lenga ki mai lainaba singa thawdo asiga mai lainana phajengkhiba sing athubada thadokpiyu haiki khulngapa James da mateng pangkhre tha asigi taragani thogi ayukta Tengnopa district ki ma GPS ki manung chamba penjang mana geljang kuki khulda kuki maintain singa maitei khulngapa singa kamamong da khuthongna bada nomoina pambadagi Rasmiti city da leng chatharakliba hairok patu maning laikai dagi khulngapa ningthogjam James sei kungamathogi imung manungda ngasi Karembi ko apuma Marapapi awang unit na chana thaknaba polamsik mateng pangkhre ngasi gi tengphang khongja adu unit asigi secretary L Sunibalana lusingbaga loina transgender L Surbati executive member Ice Bembem amasung atai thaumi sing saruyakhi khongchar aduga mai lainana L Sunibalana phongdokhibada me ahumdagi haukiba lan asi ngasi su loidre khulngapa singi thaudang yamna leiri Icha inau sing asina khulngakpada maram oiraga kuki metan singi nungmai maruna khoigi yumda yaropa ngamdribani khulngakpa singda mateng pangba asi thopam thokpani makhoi bu pungning thogasi haiki